ꯂꯩ ꯂꯥꯡꯕꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯄꯣꯂꯥꯟꯕꯗꯨ ꯂꯣꯏꯕꯗ ꯍꯥꯏꯅꯔꯛꯂꯦ ꯂꯩꯄꯥꯛꯅ ꯄꯅꯥ ꯂꯩꯔꯣꯏ ꯃꯀꯣꯛꯅ ꯆꯪꯉꯣ ꯂꯥꯏꯒꯤ ꯂꯩ ꯀꯠꯂꯣ ꯃꯇꯝ ꯑꯗꯨ ꯌꯧꯕꯗ ꯃꯣꯏꯔꯥꯡ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕ ꯍꯪꯒꯠꯂꯛꯂꯦ ꯅꯤꯡꯊꯧꯗ ꯑꯩꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ ꯂꯥꯏꯒꯤ ꯂꯩ ꯀꯠꯄ ꯌꯥꯔꯦ ꯂꯩꯔꯣꯏ ꯀꯔꯝꯕꯕꯨꯅ ꯆꯪꯍꯟꯒꯕ ꯂꯩ ꯀꯠꯄ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅ ꯄꯥꯅ ꯃꯀꯣꯛ ꯈꯝꯕꯕꯨ ꯈꯨꯟꯊꯛ ꯍꯥꯟꯅ ꯆꯪꯍꯜꯂꯨ ꯍꯥꯏꯔꯕꯗ ꯆꯥꯎꯕꯅ ꯄꯅꯥꯒꯤ ꯃꯆꯨꯝꯖꯩ ꯅꯤꯡꯊꯧ ꯄꯅꯥ ꯄꯥꯝꯕꯣꯝꯅ ꯈꯣꯡꯈꯥ ꯑꯣꯏꯔꯕꯅꯤꯅ ꯅꯣꯡꯕꯥꯟ ꯍꯥꯟꯅ ꯀꯠꯍꯟꯒꯦ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯄꯦꯟꯒꯅꯤ ꯍꯪꯒꯠꯇꯨꯅ ꯅꯣꯡꯕꯥꯟꯅ ꯍꯥꯟꯅ ꯂꯩ ꯀꯠꯆꯔꯣ ꯇꯥꯛꯄꯤꯔꯛꯂꯦ ꯅꯣꯡꯊꯣꯝꯕ ꯃꯣꯏꯔꯥꯡ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯑꯉꯣꯝ ꯄꯥꯝꯕ ꯃꯄꯥꯔꯤ ꯂꯩꯔꯥꯡ ꯀꯠꯄ ꯆꯪꯂꯛꯂꯦ ꯁꯥꯎꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯤꯍꯧꯕꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯌꯥꯏꯕꯗ ꯃꯅꯝ ꯆꯦꯛꯈꯥꯏ ꯅꯣꯡꯕꯥꯟꯗꯣ ꯊꯥꯡꯖꯤꯡ ꯂꯥꯏꯁꯪ ꯌꯧꯕꯗ ꯃꯣꯏꯔꯥꯡ ꯃꯥꯏꯕꯤ ꯂꯩꯇꯔꯥ ꯂꯩꯑꯣꯛꯀꯅꯤ ꯈꯪꯗ꯭ꯔ ꯍꯥꯏ ꯆꯩꯔꯛꯄꯗ ꯇꯥꯍꯧꯗ꯭ꯔꯦ ꯂꯩꯄꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯡꯕꯥꯟ ꯂꯩ ꯃꯅꯨꯡ ꯌꯧꯔꯛꯂꯦ ꯃꯥꯏꯕꯤ ꯅꯍꯥ ꯑꯃꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯄꯨꯔꯝꯃꯤ ꯑꯇꯩ ꯃꯥꯏꯕꯤ ꯃꯈꯩꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯋꯥ ꯉꯥꯟꯕ ꯅꯣꯡꯕꯥꯟꯅ ꯅꯅꯥ ꯇꯥꯗ꯭ꯔꯥ ꯍꯥꯏꯕꯗ ꯃꯥꯏꯕꯤ ꯅꯍꯥ ꯑꯗꯨꯅ ꯍꯤ ꯑꯩ ꯂꯩꯌꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯔꯛꯏ ꯂꯥꯏꯒꯤ ꯃꯊꯧ ꯄꯨꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯁꯤ ꯐꯛꯇꯨꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯊꯨꯗꯦꯛꯀꯦ ꯆꯩꯔꯛꯄꯗ ꯅꯣꯡꯕꯥꯟꯅ ꯀꯤꯔꯗꯨꯅ ꯅꯣꯡꯕꯥꯟꯕꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯤ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯏꯕꯤꯗꯣ ꯃꯃꯥ ꯒꯨꯔꯨ ꯃꯅꯥꯛꯇ ꯑꯇꯩ ꯃꯥꯏꯕꯤꯁꯤꯡꯗꯨꯁꯨ ꯇꯥꯔꯛꯂꯦꯗꯣ ꯍꯥꯟꯅꯅ ꯃꯥꯒꯤ ꯈꯣꯟꯗꯥ ꯑꯗꯨꯗ ꯃꯥꯏꯕꯤꯁꯤꯡꯅ ꯇꯨꯀꯠꯆꯩ ꯑꯉꯣꯝ ꯃꯆꯥ ꯑꯁꯤꯗꯤ ꯈꯣꯟꯗꯥ ꯊꯤꯅ ꯉꯥꯡꯅꯔꯦ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯋꯥꯗꯨ ꯇꯝꯃꯨꯕꯗ ꯑꯇꯩꯗꯣ ꯊꯣꯔꯛꯇꯨꯅ ꯂꯩꯔꯥꯡꯗꯨ ꯑꯣꯛꯂꯦ ꯅꯣꯡꯕꯥꯟ ꯈꯨꯠꯇꯒꯤ ꯃꯥꯏꯕꯤ ꯑꯍꯟ ꯑꯃꯅ ꯈꯪꯅ ꯍꯪꯂꯛꯏ ꯍꯥꯏ ꯕꯨꯡꯉꯣ ꯀꯅꯥꯅꯣ ꯑꯩꯅꯤꯗꯅ ꯍꯥꯏ ꯈꯪꯗ꯭ꯔꯥ ꯅꯣꯡꯕꯥꯟ ꯆꯥꯎꯕ ꯈꯨꯝꯃꯛꯏ ꯈꯪꯉꯨꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯄꯥꯔꯤ ꯈꯨꯔꯥꯏ ꯂꯩꯃ ꯃꯤꯡꯒꯧꯔꯤ ꯌꯣꯏꯕꯨ ꯈꯣꯡꯅꯥꯡ ꯈꯣꯏꯒꯨꯝꯕ ꯊꯣꯡꯅꯥꯡ ꯑꯁꯤ ꯊꯣꯏꯒꯨꯝꯕ ꯃꯪꯒꯟ ꯈꯣꯏꯗ ꯂꯤꯛꯀꯨꯝꯕ ꯈꯣꯏꯗ ꯄꯨꯍꯥꯜ ꯂꯤꯛꯀꯨꯝꯕ ꯉꯝꯗꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯦ ꯏꯃꯥꯗꯤ ꯁꯨꯝꯅ ꯈꯨꯝꯃꯤ ꯃꯥꯏꯕꯤꯅ ꯑꯍꯟ ꯑꯣꯏꯕꯤ ꯑꯃꯅ ꯅꯣꯡꯕꯥꯟ ꯃꯥꯅ ꯄꯨꯔꯛꯄ ꯂꯩꯔꯥꯡ ꯑꯗꯨ ꯃꯥꯏꯕꯤꯅ ꯇꯥꯏꯔꯦꯜ ꯂꯥꯏꯖ ꯈꯤꯛꯂꯦꯟ ꯆꯥꯏ ꯂꯩꯔꯥꯡ ꯑꯗꯨ ꯀꯠꯂꯛꯂꯦ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯟ ꯅꯤꯡꯊꯧꯕ ꯄꯥꯂꯣꯏ ꯇꯥꯝꯕ ꯂꯥꯏꯅꯤꯡꯊꯧ ꯂꯣꯛꯇꯥꯛ ꯈꯨꯔꯨꯝꯇꯣꯡꯕꯗꯤ ꯄꯥꯉꯟ ꯇꯝꯄꯥꯛ ꯀꯣꯏꯕꯋꯣ ꯆꯤꯡꯉꯨ ꯏꯟꯗ꯭ꯔ ꯁꯣꯔꯥꯔꯦꯜ ꯑꯋꯥꯡ ꯐꯥꯡꯒꯪ ꯌꯨꯔꯦꯝꯕ ꯅꯀꯨꯡ ꯀꯨꯝꯍꯧꯔꯛꯂꯦꯗꯣ ꯅꯊꯥ ꯊꯥꯍꯧꯔꯛꯂꯦꯗꯣ ꯊꯝꯅꯥ ꯂꯥꯏꯔ ꯄꯥꯟ ꯆꯃꯨ ꯆꯉꯧ ꯄꯥꯟꯒꯤ ꯇꯣꯡꯂꯦꯡ ꯂꯩꯁꯪ ꯄꯥꯟꯒꯤ ꯀꯨꯝ ꯇꯔꯛ ꯏꯔꯤꯕ ꯋꯥꯎ ꯇꯔꯛꯅ ꯏꯈꯥꯏꯕꯒꯤ ꯅꯍꯥꯛꯀꯤ ꯍꯔꯥꯎ ꯁꯛ ꯁꯦꯝꯒꯤ ꯀꯥꯕꯒꯤ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯆꯤꯡꯉꯨ ꯂꯩꯔꯥꯡ ꯀꯠꯆꯔꯤ ꯈꯣꯌꯨꯝ ꯂꯟꯕꯨ ꯀꯨꯕꯤꯌꯨ ꯕꯣꯔ ꯂꯪꯖꯥ ꯈꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯉꯁꯤ ꯅꯣꯡꯕꯥꯟ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯂꯩꯔꯤꯕ ꯍꯔꯥꯎꯒꯗ ꯃꯥꯏꯀꯩꯗꯤ ꯀꯣꯏꯅ ꯈꯟꯅ ꯊꯤꯔꯛꯂꯦ ꯈꯪꯂꯦ ꯃꯃꯩ ꯑꯗꯨꯗ ꯈꯣꯏꯌꯝ ꯃꯥꯕꯨ ꯇꯣꯡꯁꯤꯡꯅꯩ ꯐꯥꯎꯔꯛꯂꯦꯗꯣ ꯃꯥꯏꯕꯤꯅ ꯍꯩꯒꯤ ꯂꯩꯒꯤ ꯃꯃꯟꯗꯤ ꯆꯤꯡꯂꯦꯜ ꯂꯤꯂꯦꯜ ꯈꯥꯗꯒꯤ ꯇꯝꯐꯥꯃꯅꯤ ꯌꯥꯏꯔꯪꯆꯥꯡ ꯂꯣꯂꯦꯝ ꯅꯄꯨꯡ ꯌꯥꯏꯗꯨꯗ ꯂꯦꯝꯅ ꯇꯥꯝꯅ ꯐꯪꯍꯟꯒꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯂꯥꯏ ꯀꯥꯔꯦ ꯂꯥꯏꯒꯤ ꯂꯥꯏꯄꯥꯎ ꯇꯥꯕꯗ ꯅꯣꯡꯕꯥꯡ ꯃꯄꯨꯛ ꯍꯔꯥꯎꯔꯦ ꯈꯜꯂꯤ ꯑꯩꯒꯤ ꯇꯝꯕꯣꯏꯔꯦ ꯑꯇꯩ ꯃꯌꯥꯝ ꯇꯧꯖꯕ ꯂꯥꯡꯖꯕ ꯁꯥꯏ ꯑꯣꯏꯔꯦ ꯊꯣꯏꯕꯤ ꯑꯩꯒꯤ ꯂꯩꯄꯨꯟꯅꯤ ꯈꯣꯏꯌꯨꯝ ꯃꯥꯅ ꯐꯥꯎꯔꯦꯗꯣ ꯅꯣꯡꯕꯥꯡ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯊꯅꯝꯂꯦ ꯏꯃꯥ ꯒꯨꯔꯨ ꯌꯧꯔꯛꯂꯦ ꯃꯥꯏꯕꯤꯗꯨꯅ ꯅꯣꯡꯕꯥꯟꯕꯨ ꯏꯃꯥ ꯒꯨꯔꯨ ꯀꯔꯤꯅꯣ ꯇꯝꯐꯥꯃꯅꯤ ꯌꯥꯏꯔꯪꯆꯥꯡ ꯆꯣꯡꯂꯦꯟ ꯂꯤꯂꯦꯟ ꯈꯥꯗꯒꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅꯣ ꯄꯥꯔꯤ ꯅꯣꯡꯕꯥꯟ ꯈꯪꯗꯦꯗ ꯂꯥꯏꯒꯤ ꯂꯥꯏꯐꯥꯎ ꯍꯥꯏꯗꯨꯅꯤ ꯋꯥꯒꯤ ꯑꯥꯔꯊ ꯍꯥꯏꯔꯒ ꯆꯠꯂꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥ ꯅꯤꯉꯣꯟꯕꯨ ꯊꯥꯅꯩ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯕꯤꯔꯦ ꯋꯥꯐꯝꯗꯨ ꯅꯋꯥ ꯑꯄꯪꯕꯁꯤꯡꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯃꯄꯥꯔꯤ ꯅꯝꯗ ꯄꯣ ꯍꯥ ꯊꯥꯖ ꯊꯥꯅꯤꯡꯊꯧ ꯅꯆꯥ ꯃꯣꯔꯥꯟꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯃꯁꯥ ꯑꯃꯠꯇ ꯊꯥꯗꯔꯛꯎ ꯍꯥꯏꯗꯨꯅ ꯃꯆꯥꯏ ꯍꯩꯕꯣꯡ ꯅꯤꯕꯒꯨꯝ ꯊꯥꯖ ꯃꯃꯥ ꯌꯦꯡꯗꯨꯅ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯊꯦꯝꯕꯤꯔꯦ ꯃꯣꯏꯔꯥꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯣꯡꯕꯥꯟ ꯑꯪꯊꯥ ꯀꯣꯡꯌꯥꯟꯕ ꯍꯔꯥꯎ ꯂꯨꯇꯣꯟ ꯀꯥꯈꯔꯦ ꯂꯩꯒꯤ ꯄꯣꯂꯥꯡ ꯄꯨꯗꯨꯅ ꯂꯝꯗꯝ ꯉꯥꯟꯕ ꯅꯥꯑꯣꯏꯗꯣꯡ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡ ꯂꯥꯏꯁꯪ ꯅꯨꯡꯗꯒꯤ ꯂꯩꯔꯥꯡ ꯂꯩꯃꯟ ꯄꯤꯔꯨꯔꯦ ꯀꯦꯒꯦ ꯂꯩꯄꯥꯛ ꯇꯤꯟꯕꯗ ꯃꯄꯨ ꯁꯅꯥꯃꯥꯡꯗꯨꯗ ꯅꯣꯡꯕꯥꯟ ꯇꯟꯅ ꯊꯣꯔꯛꯂꯦ ꯌꯧꯔꯦ ꯁꯅꯥꯃꯥꯡꯗꯨꯗ ꯊꯥꯡꯖꯤꯡ ꯂꯩꯃꯟ ꯑꯗꯨꯕꯨ ꯁꯅꯥ
ꯈꯨꯠꯇ ꯊꯪꯕꯗ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯁꯤꯗꯤ ꯀꯣꯂꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯡꯕ ꯂꯩꯔꯥꯡꯗꯤ ꯐꯖꯈꯔꯦ ꯍꯪꯕꯤꯔꯦ ꯑꯩꯕꯨ ꯂꯣꯏꯕ ꯂꯩꯃꯕ ꯂꯩꯔꯥꯡ ꯂꯣꯏꯕꯤ ꯑꯉꯜ ꯂꯩ ꯁꯤꯡꯌꯦꯟ ꯆꯤꯡꯌꯥ ꯄꯥꯝꯊꯔꯩ ꯅꯋꯥ ꯁꯗꯨ ꯇꯦꯛꯆꯥꯛ ꯂꯩ ꯀꯣꯡꯌꯥꯡ ꯂꯩꯅꯤ ꯏꯅꯤꯡꯊꯧ ꯅꯣꯡꯕꯥꯟ ꯏꯃꯤꯡ ꯃꯥꯟꯅꯕ ꯍꯥꯏꯅ ꯅꯣꯡꯕꯥꯟ ꯂꯩꯔꯥꯡꯒꯤ ꯀꯣꯂꯣꯏ ꯑꯗꯨ ꯍꯪꯒꯠꯂꯦ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯅꯥꯗꯤ ꯅꯤꯡꯊꯧ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯀꯨꯝ ꯀꯨꯝꯖꯥ ꯑꯗꯨꯗ ꯄꯤꯅꯈꯔꯦ ꯀꯣꯡꯌꯥꯟꯕ ꯄꯥꯅ ꯑꯁꯤ ꯆꯥꯖꯧꯀꯣ ꯄꯥꯅ ꯇꯟꯅ ꯂꯥꯟꯕꯤꯔꯦ ꯃꯍꯥꯔꯥꯅꯤ ꯊꯨꯡꯉꯨꯔꯦ ꯆꯤꯡꯍꯨꯕꯁꯨ ꯌꯧꯈꯔꯦ ꯂꯩꯔꯥꯡ ꯂꯩꯒꯤ ꯃꯅꯥꯗꯣ ꯄꯥꯅ ꯆꯗꯨꯝ ꯂꯥꯜꯂꯛꯏ ꯊꯥꯗꯣꯏ ꯃꯖꯥ ꯏꯕꯦꯝꯃ ꯅꯣꯡꯕꯥꯟ ꯂꯩꯔꯥꯡ ꯊꯨꯡꯉꯨꯒꯦ ꯆꯪꯁꯤꯜꯂꯛꯂꯦ ꯅꯣꯡꯕꯥꯟꯅ ꯊꯥꯗꯣꯏ ꯃꯄꯨ ꯃꯅꯥꯏꯅ ꯇꯌꯨꯝ ꯁꯦꯅꯨ ꯀꯔꯝꯅꯣ ꯅꯣꯡꯕꯥꯟ ꯂꯥꯛꯂꯦ ꯑꯆꯥꯟꯕꯤ ꯅꯨꯡꯁꯤꯗꯕ ꯈꯨꯠꯇꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯔꯝ ꯂꯧꯁꯤꯒꯦ ꯂꯧꯅꯤꯡꯗꯦꯗ ꯑꯩꯍꯥꯛꯇꯤ ꯊꯥꯗꯣꯏ ꯋꯥꯇꯥꯅꯈꯔꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯑꯄꯥꯝꯕꯕꯨ ꯄꯥꯝꯗꯁꯥ ꯄꯥꯝꯗꯕꯕꯨ ꯑꯄꯥꯝꯁꯥ ꯇꯤꯡꯉꯤꯒꯨꯝꯅ ꯃꯤꯄꯨꯛ ꯍꯨ ꯈꯔꯥꯒꯨꯝꯅ ꯃꯤꯄꯨꯛ ꯑꯣꯟ ꯇꯧꯒꯗꯕꯅꯤ ꯏꯕꯦꯝꯃ ꯍꯪꯒꯠꯈꯔꯦ ꯁꯦꯅꯨꯅ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯗꯤ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯂꯩꯔꯥꯡꯁꯦ ꯌꯥꯕ ꯃꯈꯩ ꯂꯧꯊꯣꯛꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯈꯟꯗꯨꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯅ ꯌꯦꯡꯂꯛꯂꯦꯗꯣ ꯅꯣꯡꯕꯥꯟꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯅꯨꯔꯥ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯃꯥꯡꯗ ꯃꯣꯏꯔꯥꯡ ꯅꯣꯡꯕꯥꯟ ꯈꯨꯠꯇꯒꯤ ꯂꯩꯔꯥꯡ ꯂꯧꯒꯦ ꯁꯥꯎꯕꯤꯅꯨ ꯈꯨꯔꯨꯝꯈꯔꯦ ꯄꯨꯛꯅꯤꯡꯗ ꯅꯣꯡꯌꯥꯏ ꯈꯝꯕ ꯃꯍꯥꯛꯄꯨ ꯅꯣꯡꯕꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯥꯡ ꯊꯨꯡꯒꯦ ꯂꯥꯛꯆꯔꯤ ꯅꯝꯍꯥꯏ ꯆꯧꯍꯥꯏ ꯊꯧꯑꯣꯏꯗꯤ ꯊꯣꯏꯕꯤ ꯀꯥꯗ ꯍꯥꯏꯔꯨꯔꯦ ꯄꯨꯛꯅꯨꯡ ꯂꯤꯟꯅ ꯉꯥꯡꯖꯕꯤ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤ ꯆꯤꯝꯕꯥꯟ ꯃꯊꯛ ꯃꯈꯥꯅ ꯏꯅꯨꯡ ꯇꯌꯥꯟ ꯉꯝꯖꯕꯤ ꯌꯥꯒꯤ ꯄꯔꯦꯡ ꯑꯗꯨꯅ ꯀꯐꯣꯏꯒꯨꯝꯅ ꯂꯨꯅ ꯎ ꯆꯤꯝꯕꯥꯟ ꯈꯣꯏꯒꯤ ꯈꯣꯡꯕꯥꯡꯅ ꯄꯥꯈꯪ ꯊꯋꯥꯏ ꯇꯥꯟꯅꯕꯤ ꯊꯥꯗꯣꯏ ꯆꯤꯝꯕꯥꯟ ꯑꯅꯤꯗꯣ ꯂꯦꯡꯒꯨꯝ ꯂꯦꯡꯗꯒꯨꯝꯅ ꯈ꯭ꯋꯥꯏꯕꯨ ꯇꯥꯍꯟꯅꯤꯡꯗꯕ ꯃꯇꯥꯕꯨ ꯇꯥꯍꯧꯁꯅꯨ ꯃꯇꯥꯗꯤ ꯂꯣꯟꯅ ꯁꯥꯔꯛꯏ ꯏꯅꯨꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯕꯥꯁꯤ ꯈꯣꯟꯖꯦꯟꯅꯗꯒꯨꯝꯅ ꯊꯥꯗꯣꯏ ꯈꯣꯟꯊꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯦ ꯅꯣꯡꯕꯥꯟꯗ ꯉꯁꯤ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯌꯦꯟꯕꯤꯔꯨꯕꯗ ꯀꯧꯒꯗꯕ ꯂꯩꯔꯕꯗꯤ ꯊꯨꯡꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯌꯦꯟꯕꯤꯔꯨꯈꯣ ꯃꯌꯥꯝꯒꯤ ꯅꯣꯡꯕꯥꯟ ꯅꯥꯀꯣꯡ ꯑꯗꯨꯗ ꯑꯃ꯭ꯔꯤꯇ ꯑꯣꯏꯈꯔꯦ ꯍꯣꯔꯦꯟ ꯂꯩꯔꯥꯡ ꯊꯨꯡꯗ꯭ꯔꯒ ꯅꯣꯡꯕꯥꯟ ꯑꯩꯕꯨ ꯆꯣꯞꯀꯅꯤ ꯆꯣꯞꯍꯟꯅꯤꯡꯗ ꯋꯥꯍꯩꯅꯤ ꯈꯜꯂꯨꯕꯗ ꯀꯣꯡꯌꯥꯟꯕ ꯃꯥꯒꯤ ꯑꯣꯏꯅ ꯎꯈꯔꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯌꯥꯝꯅ ꯌꯥꯝꯃꯤꯅ ꯀꯔꯤ ꯂꯩꯄꯥꯛ ꯊꯨꯡꯗꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯣꯡꯕꯥꯟꯅ ꯊꯨꯡꯒꯗꯕ ꯂꯩꯔꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯔꯝꯃꯨ ꯃꯣꯂꯥꯡ ꯃꯇꯠ ꯇꯨꯖꯒꯦ ꯅꯨꯡꯉꯣꯟ ꯑꯣꯏꯕꯤ ꯈꯥꯡꯖꯒꯦ ꯊꯥꯗꯣꯏ ꯃꯋꯥ ꯇꯥꯕꯗ ꯈꯨꯕꯥꯝ ꯍꯥꯞꯈꯔꯦ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯍꯨꯝꯅ ꯇꯣꯞꯅ ꯇꯥꯡꯒꯗ ꯑꯗꯨꯃꯁꯨ ꯄꯤꯔꯝꯂꯦ ꯄꯦꯟꯖꯈꯔꯦ ꯅꯣꯡꯕꯥꯟꯗꯣ ꯊꯥꯗꯣꯏ ꯃꯥꯒꯤ ꯚꯥꯞꯇꯅ ꯗꯣꯂꯥꯟ ꯑꯃ ꯍꯧꯈꯔꯦ ꯃꯗꯨꯒꯤ ꯃꯊꯪ ꯂꯩꯄꯥꯛꯇ ꯅꯣꯡꯕꯥꯟ ꯂꯩꯔꯥꯡ ꯌꯦꯜꯂꯛꯂꯦ ꯁꯤꯡꯌꯦꯟ ꯌꯦꯟꯕ ꯊꯨꯡꯈꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏ ꯊꯋꯥꯏꯅ ꯄꯥꯝꯗꯕꯅ ꯄꯤꯔꯝꯕ ꯂꯩꯔꯥꯡ ꯑꯗꯨ ꯄꯥꯝꯖꯗꯦ ꯃꯅꯝ ꯃꯍꯥ ꯂꯥꯛꯀꯅꯤ ꯍꯨꯟꯗꯣꯛꯈꯔꯣ ꯍꯥꯏꯗꯨꯅ ꯅꯤꯉꯣꯟ ꯃꯥꯅ ꯐꯝꯃꯤꯕ ꯐꯝꯐꯝꯗꯨꯒꯤ ꯇꯨꯡꯗꯨꯗ ꯂꯩꯔꯥꯡ ꯃꯈꯩ ꯍꯨꯟꯗꯣꯛꯂꯦ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯎꯈꯔꯦ ꯆꯤꯡꯉꯨ ꯃꯥꯅ ꯁꯥꯎꯈꯔꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯔꯤꯅꯣ ꯅꯣꯡꯕꯥꯟ ꯅꯨꯡꯁꯤꯗꯔꯒ ꯊꯥꯡꯖꯤꯡ ꯑꯩꯒꯤ ꯂꯩꯅꯝꯕꯨ ꯀꯔꯤ ꯁꯥꯎꯕꯤꯔꯤꯕꯒꯦ ꯂꯩꯔꯥꯡꯗꯨꯅ ꯀꯩꯗꯧꯏ ꯅꯁꯥ ꯃꯁꯥ ꯀꯩꯗꯧꯅꯒꯅꯤ ꯅꯋꯥ ꯈꯟꯅ ꯅꯕꯨꯛ ꯆꯦꯟ ꯀꯩꯗꯧꯅꯅꯤ ꯑꯇꯩꯅ ꯃꯔꯨ ꯍꯥꯏꯕꯨ ꯑꯗꯨꯅꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯁꯤꯗ ꯐꯤꯗꯝ ꯑꯣꯏꯅꯁꯅꯨꯅ ꯍꯥꯏꯅ ꯊꯥꯕ ꯂꯩꯔꯥꯡꯅꯤ ꯁꯇꯤ ꯀꯣꯂꯣꯏ ꯐꯪꯕꯤꯅꯤ ꯑꯄꯪꯕꯁꯨ ꯅꯠꯇꯕ ꯈꯪꯉꯤꯕꯅꯤ ꯅꯍꯥꯛꯇꯤ ꯁꯇꯤ ꯅꯪꯒꯤ ꯅꯄꯣꯛꯀꯤ ꯂꯤꯂꯥꯅꯤꯗꯣ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯀꯛꯄꯗꯤ ꯉꯝꯃꯔꯣꯏꯗꯣ ꯂꯩꯄꯨꯟꯗꯣ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯀꯣ ꯇꯣꯛꯂꯒꯦ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯍꯨꯝꯗꯣ ꯅꯥꯆꯣꯝ ꯃꯁꯤꯡ ꯑꯃꯒ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯃꯒ ꯌꯩꯅ ꯊꯥꯕꯨꯝ ꯑꯍꯨꯝꯕꯨ ꯄꯥꯃꯨ ꯁꯦꯠꯅ ꯑꯣꯏꯌꯨꯀꯣ ꯅꯨꯡꯁꯤ ꯀꯥꯗꯩ ꯀꯥꯏꯅꯧꯀꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯡꯖꯤꯡꯅ ꯊꯣꯏꯕꯤ ꯁꯥꯄꯨ ꯇꯧꯈꯔꯦ ꯃꯇꯥꯡꯁꯤꯗ ꯂꯩ ꯂꯥꯡꯕꯒꯤ ꯂꯣꯏꯖꯔꯦ